Sandrembi Private Limited Manipurna Thobal District ki Khangabok Rice Research Station da leiba internally displaced persons tareta makhoigi income generate tawjanabagi pandamda employment certificate khosinakre. Ngasi Thobal District ki Deputy Commissioner ki office ta pangthokpa employment certificate khosinabagi thauram amada Deputy Commissioner Thobal Ahanthem Subhasna Khangabok ki Rice Research Station da hangba relief camp da leiba nupi tareta Sandrembi Private Limited na makhoibur permanent employee oina Laushinbagi employment certificate adu khosinaki. Ngasi ki thauram aduga mari leinana Deputy Commissioner Thobal Ahanthem Subhasna hai ngasi asi Khangabok ki relief camp da leiriba internally displaced persons singi damakta Yamna nungaiba numit amani ngasi Sandrembi Private Limited na makhoida piriba employment certificate asi IDP sing asina hayeng makhoigi mayumda hanjillabasu makhoina yumda leina masagi senthok leiba thabak tawba ngamlagani Panba yabadi Thobal DC office ta IAS oina attest tawragat leiriba Arvin Hanglemna Sandrembi Private Limited ka khusamnaraga Dehradun da leiba Center for Cooperation Cooperative and Livelihood Labasagi matenga loinana tha ahumgi training ama piduna relief camp ta leiriba mioi tareta phigi file cover pen amasung pencil gi khaw tubagi training pikhibani Haujikti makhoi training loiraduna phigi khaw phajana tuba ngamle maram aduna company asina makhoigi makhada employee oina laushinduna makhoigi makhata senthok leiba ngamjanaba honabibani Masimak District Administration Thobal amasung Sandrembi Private Limited ki mai pakpa amani haina Deputy Commissioner na makhata na phongdokhi ngasisi aikhoigi Thobal District ta leiriba khoigi internally displaced persons singi oina di yam nungaiba numit amani Thobal District ta leiriba relief camp da leiba aikhoigi internally displaced persons singsigi makhoigi livelihood activities masagi oiba senthok lambi leinamgi damakta aikhoigi district administration da changsalakpa khongthang amo oina aikhoina November 2024 da aikhoina tailoring gi oiba training program ama aikoi Sandrembi Private Limited ki makhada duga loina na yam chauna mateng pangbirakibana aikhoigi Center for Cooperative and Livelihood CCL akoi Labasnagi aikhoigi district asida leiriba aikhoigi district attachment gi leiriba IS officer Arvin Hanglem da mangonda pibirakpa project sigal loina aikoi district administration na loina na aikoina maru oina aikhoigi Rice Research Station da leiriba aikhoigi relief camp gi chininaw singsida aikoina machigi training se pikhibani ngasi di training program asi loisalaga mai pa aba matungda aikoigi moigi product mayam ama aikoina puthoe maru oina aikoigi office ta sinana ba aikoigi sustainable oiba aikoigi file gi cover adagi pencil pouch adagi mobile hub na ba mayam ama aikoise puthoga ngasi di mokoise masagi on paisa tan ngamjare haitare adagi yam nungai basina ngasi si mokoise aikoigi kenodagi Sandrembi Private Limited na mokoise ngasi formal oina mokoigi staff oina loction bagi appointment order ne ngasi aikoini Yenthokkhre se mioi tareti relief camp sidagi han khrabawda heng magi original mafam da han khrabawda makoigi tungi oina su paisa thongna bai koigi Sandrembi Private Limited sigi employee amo oina makoi ngasi dagi work tawni masi aikoigi district administration amasung siga chanminari ba koigi group singsina internally displaced persons singsigi punsida kitang aikoina livelihood activities si ngasi di am success oina aikoi pangthokpa ngamjare haiduna thamjage adu Sandrembi Private Limited ki founder Konsam Padamini na phongdokpada relief camp ta leiriba mioi taret asi matam khara professionally oina training oiraga thabak tawhanbani haujikti makhoi fazana train tawraba matungda fee file cover 1500 tudana lupa lakh hena tanba ngamle haujikti makhoi company na permanent employee oina lausilaga company asigi makhada thabak tawhalagani haiki IDP ama oina Leiribi Sangita Kobi nupi amana phongdorakpada District Administration amasung Sandrembi Private Limited na ikhoigi damak senthok laina bhotna biduna employment certificate PB ba asi yamna thagachai masina ikhoibu tungkoina senthok laiba thabak tawba ngamjaragani haina thagatpa phongdokhi November 6 tagi 2024 dagi chathara pasina koina mi tare tailoring assistant oina koigi designer na in-house designer na training pi hibani adugi training people loiraga akoise moida yam thuna income generate to ngamna ba haira kanda office ki file sina yam complicate oiroi haira ga adudagi hora akanda huzik phauda akoi file listing amaga chatu tuba loizagre aduduga moida su adum
mi mangana 1 lakh ki mathakta income generate tawbasa hawgre ko aduga 3 months ki probation thambane akhoi na moi taret se ado huzikti loinamak expert oiraga akhoi gi in house oina company gi permanent employee oina loksanba yare haibagi adugi khanjabagi ngasi se moi permanent appointment letter pithok sage na